Saikhul da Kuki yamna matha sare adu yengu moina hairi base yadre da matha yamna sare taw Saikhul gi Kuki na hairi se has matha sakre da emergency yadre da bre chỉ số nó sụt kia thua lỗi đi apa Hello channel mayam ngasi ki video sidi Kuki gi khwang tek page phibam ga samana na leiba Saikhul gi phibam ucharake aduga sinam khunda CRP kem manakta Kuki singna toiba phibam adusu ucharake aduga loina mayam na thodo hindona khangna bi Aikhoi mayam da yam usi thoi dana ngangam bi Kuki nupi ase satak phangda be phibam se kanano ure dana ase su ucharake aduga mathibong chabai matungda amukamu asi oiba phibam se jeng asina meitei gi jumda mathibong chabagi matungi phibam ni somdai sina cha phangdeba gi phibam ni khange dana kanano se Jessica ni mayam kai mali nahan gi this is cat ka hai ba moi Kuki ni pa do aduga mari mata mandra nam khun utring ai da Saikhul da Kuki khwang tek baga chapmana phibam mayam dam ta ucharake sim ho sinam khun CRP ke manakta ne ba Kuki singna hai gi bani June July da moi gi target tore sinam khun da aduga khun akhoi metei na jam leba phom da moina landani hai bado adu moi mina hingina hujik sinam khun da CRP ke manakta ne toiba phibam se adu CRP singna usanbi dra asidi khangdre aduna video se mayam da upload tawjarak pani adu makha na mukamuk Saikhul londa Kuki gi khwang te paga phibam sa mana leba phibam ji ulake adu moina hujik channel sajali base yengminasi tao đồng condition thế sinam kho slip ra cái bầm thế mi ta tên một khơi rồi thế live video live cái tiệm đấy thế con nộp lấy nè wow what the pa de vi lai rang ni Kuki gi thoklai ni pai jeu ne sam lang na zoi lauri vi ni ne thoklai je jeu ko Kuki ni pa se acha wa eo ginin da ipe la ma banga ya theka chope le tai chopi lo je eo ginin oh Kuki ma tha jam sara bara Saikhul da tauri do kari tau para mateng su kanana tau kani maitai gadi nakhoi na lan tau para kaidoni noina tampak ta nakhoi gi kanglei pak ta ising chawbado ka hirakpado nasa gi nakhwang te ido adu do hana semu khangaba awana tabada adu maina karim ka thaiba noina ngangpado adugi matungdari akhoina si noida reply pirei bese akhoidi awana tabane nuaitana leibane ba aduga noina karim ka thaina noi Kuki nupi mathong sa de bi singduna noi gi maitai people na khoi gi kanglei pak ising chawre hairakpado adugi matungdani akhoina mung noida noi tawrpado noi utlibado noi nakhwang tek ka chapmana na hujik Saikhul la toiba phibam do nasana haibani as matha sareda yadareda haido khangedana aduga Kuki nupi Jessica sujengu ifa phana maitai marakta fajana kyam uraba mai phibam se maitai jumda leiba matamda okpi dumaina noi ge mathibong do saraga leirami se adu hujiki phibam duga uredana aduna maitai hebasidi ne maitai muk phaba malem se thing ju phangaroi
ꯑꯗꯨꯅꯕꯨ ꯃꯅꯤꯄꯨꯔꯁꯤꯒ ꯆꯪꯉꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯁꯨꯝ ꯃꯅꯤꯄꯨꯔꯁꯦ ꯃꯌꯥꯝꯅ ꯃꯤꯇꯥꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯁꯥꯒꯤ ꯏꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯕꯦꯛꯕꯣꯟ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯩꯁꯤꯒ ꯅꯈꯣꯏꯅ ꯁꯤꯡꯅꯕ ꯅꯈꯣꯏꯅ ꯃꯩꯇꯩꯗ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯑꯣꯏꯗꯤ ꯅꯁꯥꯅ ꯑꯁꯨꯝ ꯋꯥꯖ ꯇꯥꯕ aduna manipur da leiba khoi mayam hana dagi nungsi janana leireiba lup khudi mak se asum nungsi janana lei tori ba se kuki tani jeng noi khallaga jeng lam khudi mak ta kuki tani tori ba se mafam bang khuding ge lan soknari ba taunari ba irang thokan ba se kuki na to oi bane ba adu to ganu ba hana dagi leiremba kuki singna maitai marakta nungsi janana leiba jiri rom da huji huji tori ba kuki ga maitai ga leibi phibam do nakhoi kuki kharana adu hana de leiremba kuki nakhoi kharana नौना चंगबा कुकी सिंगी मिचंग चंगझलगदी मोय इलीगल इमिग्रेट्स मयामदुगी सपोर्ट तौसलगदी मोयगी वा हाइबा इल्लगा हानदगी लेमिनरकपा मैतैना मणिपुरगी बैकबोन ओइरबा येलहो मी ओइरबा मैतैगा नोइना लंदागे खल्लबदी नसाना नसागे खोंगदे सिंजंगना जानजन बाइबदो कुकी नोइना तौबनी अदुना मैतै हाइबा मैतै सिगदी सिंगनागनु मैतै मुख फबा लेबनी मैतैदी इसा चादसु मीदा पिजबा कांगुनी मैतै हाइसे कथोकपा ngamba कांगुनी अदुगा मैतैदे हेंजल आदि mathwai lobang amba kangu suni adu kauganu adu yam sangna haira roige kuki noi gi maramda haiga de budi awana ta ma tamda karim kothai ba tawrakanu aduna noi ne karim kothai tawrabani khoi su tawre tawtabo khoi di nuaite awana taiba ising chawba haiba asuk ma thabak se awana ngatani adu orga su asiga su maru ina khandaru budi kuki sina ching thugaiba uwa kathatpa asiga gi asugumba awana sa myam ma thokpani ado kuki amani ka afaba lega su kuki khara phata banina afaba ama le so phataba tara ke marakta changjana leire badi afaba do asum phataba hai hitaba aduni hari base aduna ichinau akoi gi manipur da leiba lup khuding ichinau mayam punamakta haije gadabdi khoi mayam nuksi jana leiba sumaina sum nuksi jana leiminasi aduga mathong maram khangdaba dumaina kuki noina video mathong marang sadana semagadi akoi ju dumaina mathong maram sadana sum pakhum lakane base se kawganu aduga akoi gi leiba ichinau mayam punamak section na laiminasi kuki aiba kuki sidi hojikti thajaba ngamdre thajaba jaba nate aduna mayam june july da moina maitaina taba phom da irang tawgani lan tawgani haibado aduna koi section leise moidi khongbasu kanbani adu tawni harakso yamna thajaba su yade thajadaba su yade kayino adu akoi section na leiba akoi khunga pa ibung upa ichinau akoi maitai nongsa mayam leiribani na akoi adugi matik chawthokjana leiribani adu leiriba akoi mayam nasu akoi leiba khunga pa ma so akoi maitai nongsa mayam gi matam khudimakta support tawsalaga akoi apun moina leminasi kanglei pakna yai phare ibudo pakhang mana yai phare adu aroi bada video siga soiran yaukhiba kya leiraga su yengboda nuaitaba kya leiraga su mayam waro bigano haina aroi bada hojai legi pari imom channel la yengbiriba mayam punamaki phomda request tawjari aduga aroi bada maitai pangan khara mana nuksiba comment su tawre aduga maitai pangan khara mana negative comment tawre ado kisum kaide negative comment tawraga su aduga thigatlubada asum yengakpada ko maitai pangan heli negative comment tawrapase aduga ngarang na handegi ekhoi gi maitai ichina amani na su negative comment tawre akoina kuki da video semba kanda sauningba pokpa maitai amasung sauningba pokpa maitai pangan moi wakhanse kari gi sawi bano ai khangba ngamde adu oiraga su aroi bada haijari video siga nuaitaba yauraga soira yauraga su ngapi waina aduga maitai mayam na ngasi ima leba kanbagi tamakta manipur kanbagi tamakta maitai inat kanbagi tamakta thawaina pontha oiriba kathoiba mayam se asi akoi kaidongweda kawroisi aduna nuksirba ichinau aigi viewers amasung leiriba ichinipa mayam punamakta haijagadabadi aina nga pada soiba kanda bad comment tobirau adu soibada kaino takbirau kaisum kaide aduga aina kuki da react toba aduga kuki gi matang na video semba kanda maitai pangan ichinau amani khaka aduga khoi gi maitai ichinau amani kha ngarang nahandagi khara comment toba hore bad comment adu kari gi tobirai no kamba matang da nuai ta kuki da ngang bada nuai tri bese kari gi nuai ta poino asi simatang reply akoi ai comment thada bira moina haijari aduga aroi bada nuksirba ichinau mayamna yamna thauna hapi rakpa akoi maitai ichinau mayam ama aduga atopa ichinau mayam ama nasu akoi loop atopa gi ichinau mayam ama nasu nuksina seba comment tobirakpa mayam puna mukku haningai tana thagat chari ngasi gi loisan jarage budo pakhang mana yai phare kanglai pakna yai phare